Thobal District ki SP Sachidananda Soibam MPS pu khanghaudana transfer thokiba aduga Thakiba aduga Rakesh Balwal IPS puna Thobal SP oina thazilakpaga loinana Manipur Police Headquarter da ngarang charge sinakibaga Thobal District ki masing yamlaba miyamna DC Thobal gi office da thomjinkhre transfer order kaktriba fauba halaroi haiduna miyamna DC gi gate da phomjinkhre ngarang ayuk Manipur Police Headquarter da Thobal SP gi charge launakre haibagi pau hek Tanabaga, Nungtil Pung Anirom Tabadagi, Thobal District ki Maikai Kayadagi, Masing Yamlaba Miyam Toklaktuna, Thobal Mela Ground Amadi Kangabokta Punki. Miyam gi irang adu Lakshinaba District Police ki ahenba force changsinduna hotnaki, Tungda Thobal da nauna SP oina lakiba, Rakesh Balwal su mahaki office ta pamlamlaba matung, DC Thobal gi office report tauba changkre haibagi pau tanarakpadagi, Miyam aduna Maikai anidagi changsillaktuna DC Thobal gate ta thomjin kibani, Amadi DC gi gate ta National Highway 102 gi lambi tangkai thingzinduna laiki. Kongjang changsiliba Maira Paibi Singi Maraktagi, Miwai Tara Kangatuna DC Thobal Ahantem Subaska unaduna, Wari Sanaraba Matungda DC Thobal gi gate ta phamsinduna, Lairamba Miyam adu numidang wairampung mga manghairom tabada hanaki. Kongjang aduga mari lainana Maira Paibi amana fungdorakpada, Hana District asida Lairamba SP Sachidananda Soibambu atopa mafamda thakraga nan Manipuri amabu SP oina District asida thazilakpa asi yabangamloi Maira Paibi Singdi Hindi English khangbasunate jamna leizaba ngaktani hojiki luraba tanform asida loan faunaba mioi amabu SP oina thambiu karigumba wathok ama lakpa matamda loan faunadaba misakti thambiganu haiki Aikoidi maitai nupini koidi lari haijaba sunate hindi loan basu haijade English loan basu haijade aduna aigi iramdam sigi iraisa sigi lugli hauna jaba hauji hauji luraba tangpa masida aikoido wari watai hana jabada nungai gadaba ama khallaga thambiyo haibigi khongjangni aduna mayang machadi thambiganu loan fauna bangamba haibadi mayam sigi irang parang lakpa matamda aikoiga wari watai Tathuk tasin tauminaba yaba ama thambiyu sini aikoina sarkar gi maigida haijariba adugi damakta aikoina masi tawgiganu haibegi yaningde haibega loinana Thobal district apunba nupi mayam amasung kaithial ima ebel sing yauna lekai lekai punamakna dindona mafam sida aikoina lejaribasi